ꯃꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯕꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯃꯌꯦꯛ ꯁꯦꯡꯂꯕ ꯂꯥꯡꯕꯟꯒꯤ ꯑꯇꯤꯌꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯉꯩ ꯃꯃꯥꯅ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯇꯥꯛꯄꯤꯈꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯕꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯔꯪ ꯇꯔꯪ ꯇꯒꯨꯞ ꯇꯒꯨꯞ ꯊꯣꯛꯂꯤ꯫ ꯃꯗꯨꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯔꯒ ꯇꯨꯃꯤꯟꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯅꯕ ꯍꯣꯠꯅꯩ꯫ ꯏꯆꯟꯁꯨ ꯇꯨꯝꯊꯒꯦ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩ꯫ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯃꯗ ꯄꯪꯂꯥꯝ ꯂꯥꯝꯁꯤꯟꯈꯤꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤꯕ, ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ꯫ ꯈꯪꯍꯧꯗꯦ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ, ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯐꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯒꯤ ꯐꯤꯖꯤꯗ ꯆꯦꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯤꯌꯔꯗ ꯐꯝꯃꯤ꯫ ꯗꯥꯏꯔꯤ ꯍꯥꯡꯗꯣꯛꯂꯒ ꯑꯍꯥꯡꯕ ꯆꯦꯅꯥꯗ ꯀꯩ ꯀꯩꯅꯣ ꯈꯪꯗ ꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯔꯤꯉꯩ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯏ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯤꯡꯕꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯕꯨ ꯑꯍꯨꯝꯂꯛ ꯁꯨꯕꯗ ꯗꯥꯏꯔꯤꯗꯨ ꯈꯨꯝꯖꯤꯜꯂꯒ ꯍꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯨꯡꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯄꯥꯏꯈꯠꯂꯤ꯫ ꯅꯨꯡꯁꯤꯅ "ꯀꯩ ꯇꯧꯔ ꯂꯩꯒꯦ? ꯌꯥꯝ ꯊꯦꯡꯃꯟꯕꯁꯤꯗ ꯌꯦꯡꯉꯨꯗ꯭ꯔꯕ? ꯅꯪ ꯑꯣꯏꯔꯝꯅꯤꯗꯤ ꯈꯪꯁꯨ ꯈꯪꯗꯅ꯫ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕ? ꯀꯩꯒꯤ? ꯀꯅꯥꯏ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯅꯪꯗꯤ? ꯏꯋꯥꯒꯤ ꯋꯥꯈꯜ ꯌꯥꯝ ꯎꯅꯤꯡꯉꯛꯄ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ, ꯑꯩꯁꯨ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯤꯕ꯫ ꯎꯅꯤꯡꯉꯦ ꯌꯥꯝꯅ, ꯀꯥꯏꯗ ꯂꯩꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯈꯣꯕ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎ ꯑꯃ ꯀꯣꯏꯅꯩꯔꯥ ꯀꯣꯏꯅꯗ꯭ꯔꯤꯔꯥ, ꯅꯨꯡꯁꯤꯅꯩꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯨꯀꯣ, ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯀꯥꯟꯁꯤꯗ ꯑꯗꯨꯝꯕ ꯊꯣꯛꯃꯣꯛ ꯉꯥꯡꯅꯨꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯋꯥꯁꯨ ꯅꯠꯇꯦꯕ, ꯅꯪꯁꯨ ꯈꯜꯂꯒ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯅꯥꯁꯤꯅ ꯇꯥꯖꯔꯛꯇ꯭ꯔꯤꯅꯦ꯫ ꯃꯇꯝꯗꯨꯗꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯃꯤꯅ ꯂꯣꯠꯀꯦ ꯌꯥꯎ ꯂꯣꯠꯈ꯭ꯔꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯕꯨ ꯑꯃ ꯁꯤꯜꯂꯁꯤꯔꯥ ꯈꯪꯗꯦ꯫ ꯌꯥꯏꯅꯦ, ꯑꯗꯨꯁꯨ ꯅꯁꯥ ꯅꯇꯤꯛ ꯆꯥꯗꯕꯁꯨ ꯅꯠꯇꯦ, ꯀꯣꯛ ꯊꯕꯛ ꯇꯧꯕ ꯑꯃ ꯐꯥꯔꯣ ꯀꯩꯅꯣ꯫ ꯍꯣꯏꯗ, ꯀꯩꯒꯤ ꯋꯥꯖꯔꯨꯅꯤꯒꯦ, ꯅꯠꯇ꯭ꯔꯣ? ꯀꯣꯛ ꯑꯃ ꯊꯣꯛ ꯀꯣꯏꯊꯣꯛꯑ ꯂꯣꯏꯔꯗꯨꯕꯨ꯫ ꯑꯗꯨꯅꯦꯕ꯫ ꯑꯅꯤꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯔꯤ ꯁꯥꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯆꯟꯗꯣ ꯆꯟꯊꯣꯏꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ, ꯆꯟꯊꯣꯏꯒ ꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯈꯟꯖꯥꯟꯅꯔꯒ ꯊꯣꯔꯛꯄꯗ ꯇꯌꯥꯜꯒ ꯊꯦꯡꯅꯔꯦ꯫ ꯇꯥꯃꯣ ꯇꯌꯥꯜ꯫ ꯍꯥꯎ, ꯅꯪ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯏꯔꯣ? ꯃꯥꯅꯤ꯫ ꯅꯪ ꯂꯥꯟꯅ ꯂꯧꯔꯅꯨ, ꯏꯃꯥꯁꯤꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯩ ꯃꯈꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯃꯒꯦꯅ ꯌꯦꯡꯉꯒꯦꯅ ꯉꯔꯥꯡ ꯆꯠꯂꯕ꯫ ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤꯔꯥ, ꯌꯥꯒꯗ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏꯌꯦ ꯇꯥꯃꯣ ꯇꯌꯥꯜ, ꯑꯩ ꯀꯣꯟꯅ ꯑꯣꯏꯅ ꯂꯥꯛꯑꯒꯦ, ꯄ꯭ꯔꯦꯁꯇ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤ꯫ ꯍꯣꯏ ꯑꯗꯨꯗꯤ꯫ ꯏꯆꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤꯕ ꯇꯌꯥꯜꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯅꯛꯁꯤꯟꯅꯍꯟꯁꯤꯒꯦ? ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯄꯥꯝꯕꯩꯅ ꯏꯆꯟ ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯍꯟꯒꯅꯤ, ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏ꯫ ꯀꯨꯁꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯇꯌꯥꯜꯅ ꯆꯟꯊꯣꯏꯕ ꯃꯐꯝꯗꯨꯗ ꯄꯨꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯣ꯫ ꯏꯆꯟꯅ ꯃꯐꯝꯗꯨꯗ ꯆꯪꯉꯛꯅꯕꯅꯤ, ꯃꯐꯝꯗꯨꯗ ꯂꯩꯔꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯅꯤ, ꯊꯧꯅꯥ ꯐꯅ ꯃꯔꯨꯞꯀꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯒꯅꯤ, ꯑꯁꯨꯝꯅ ꯈꯟꯕꯒꯤꯅꯤ꯫ ꯄ꯭ꯔꯦꯁꯇꯅꯤ ꯅꯤꯡꯊꯤꯗꯨ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯆꯤꯌꯔ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯏꯆꯟꯅ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯅꯤ ꯍꯥꯏꯗꯥꯏ? ꯅꯤꯡꯊꯤꯅ ꯍꯜꯂꯛꯑꯦꯗ, ꯊꯕꯛꯁꯨ ꯂꯣꯏꯔꯦ, ꯑꯗ ꯁꯨꯝ ꯅꯪꯒꯤ ꯅꯥꯛꯇ ꯈꯗꯥꯡ ꯅꯣꯝꯃꯨꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯁꯥꯔ ꯊꯣꯛꯂꯛꯑꯒ ꯈꯣꯟꯊꯤ ꯆꯥꯅꯕ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯣꯟꯊꯤ ꯆꯥꯕ ꯌꯥꯏꯅ, ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗ ꯑꯣꯖꯥꯅ ꯅꯨꯡꯇꯤꯒꯤ ꯆꯩꯔꯤꯗꯨꯗꯤ꯫ ꯏꯆꯟꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯗ꯭ꯔꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯄꯤꯛꯄ ꯈꯪꯗꯦ ꯑꯃꯗꯤ ꯇꯧꯖꯔꯦ, ꯊꯕꯛ ꯂꯥꯛꯑꯅꯨꯅ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯋꯥ ꯑꯗꯨꯝ ꯁꯪꯉꯤ ꯏꯕꯦꯝꯃ ꯀꯩꯅꯣ, ꯂꯥꯛꯄꯤꯔꯣꯏ ꯁꯤꯗꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯩꯅꯦ ꯁꯥꯃꯨ ꯃꯈꯣꯡ ꯄꯣꯛꯇꯪ ꯑꯣꯇꯣ 2ꯔꯛ ꯍꯪꯒꯠ ꯍꯟꯗꯥ ꯊꯧꯕꯗꯅꯦ ꯁꯦꯜ ꯍꯦꯟꯅ ꯌꯥꯝꯃꯤ ꯏꯕꯦꯝꯃ꯫
ꯑꯣꯇꯣ ꯑꯣꯏꯅ ꯊꯧꯔꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯥꯒꯤꯁꯤꯗ ꯅꯤꯡꯊꯤꯁꯨ ꯅꯣꯛꯂꯛꯏ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯁꯤ ꯊꯕꯛꯁꯤꯗꯕꯨ ꯇꯧꯖꯒꯦꯅ ꯃꯇꯝ ꯀꯌꯥꯅꯣ ꯑꯩꯅ ꯃꯥꯡꯈ꯭ꯔꯤꯗꯣ ꯑꯩꯗꯤ ꯃꯥꯡꯗꯦꯍꯦ ꯅꯪꯕꯨꯗꯤ ꯅꯪꯅꯤꯗꯅ ꯑꯩꯈꯣꯏ ꯏꯗꯤꯇꯔꯁꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦꯀꯣ ꯃꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯁꯨ ꯈꯪꯗꯦ ꯋꯥꯊꯤ ꯉꯥꯡꯅꯨꯕ ꯍꯩꯅꯗꯦ ꯅꯪꯁꯨ ꯏꯕꯦꯝꯃ ꯑꯩꯅ ꯅꯨꯄꯥ ꯁ꯭ꯇꯥꯐꯀ ꯑꯣꯏꯔꯝꯃꯕ ꯅꯍꯥꯟꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯅꯤ ꯀꯩꯅꯣ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯋꯥꯊꯤ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯏꯆꯟ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯥꯏꯜꯗꯣ ꯄꯨꯔ ꯆꯠꯈꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯤꯕꯨ ꯌꯦꯡꯂꯒ ꯍꯪꯉꯤ ꯏꯃꯨꯡꯒ ꯁꯥꯎꯅꯔꯛꯄ꯭ꯔꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯅꯤꯡꯊꯤ ꯏꯆꯟꯗ ꯁꯨꯛꯊꯔ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯅꯩꯕ ꯀꯔꯤ ꯑꯣꯏꯅꯦꯒꯦ ꯊꯥꯛꯄ ꯋꯥꯔꯤꯁꯤꯅꯤꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ ꯃꯣꯏꯗ ꯃꯅꯝ ꯃꯕꯨꯡꯅ ꯇꯧꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯨ ꯃꯈꯣꯏꯅ ꯃꯧ ꯑꯣꯏꯔꯒꯁꯨ ꯇꯧꯒꯦ ꯈꯟꯗꯦꯕ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯁꯨ ꯉꯁꯤ ꯃꯤꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯕꯤ ꯇꯣꯝꯕꯣꯏ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗ ꯂꯧꯗꯨꯅ ꯏꯀꯥꯏ ꯊꯥꯔꯒ ꯂꯦꯜꯂꯦꯗꯅ ꯏꯆꯟꯁꯨ ꯅꯤꯡꯊꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯈꯪꯅꯕ ꯅꯨꯡꯁꯤꯕ ꯂꯩꯔꯝꯗꯕ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯉꯝꯈꯤꯗꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯇꯥꯈꯤ ꯅꯤꯡꯊꯤ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ ꯅꯤꯡꯊꯤꯗꯨ ꯀꯞꯊꯣꯔꯛꯂꯦ ꯍꯥꯏꯅꯕ ꯂꯩ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯂꯦꯞꯄ ꯌꯥꯗꯦ ꯆꯤꯝꯕꯥꯜꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯃꯅꯨꯡ ꯃꯄꯥꯜ ナꯏꯕ ꯃꯤꯑꯣꯏꯕꯅꯤ ꯃꯍꯥꯛ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣ ꯃꯍꯥꯛ ꯍꯥꯏꯕꯣ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯤꯁꯛꯇꯣ ꯀꯃꯥꯏꯅ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ ꯊꯤꯗꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯅꯤ ꯃꯥꯗꯤ ꯌꯨꯗ ꯇꯥꯏꯅꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯕꯦꯠꯁꯇ ꯀ꯭ꯂꯥꯁ 12ꯀꯤ 14 ꯔꯦꯡꯛ ꯇꯥꯈꯤꯕꯅꯤ ꯃꯤꯁꯨ ꯌꯥꯝ ꯐꯕꯅꯤ ꯏꯃꯨꯡ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕꯗꯣ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯕꯒꯤꯅꯤ ꯈꯟꯈꯤꯕꯒꯤꯅꯤ ꯃꯥꯅꯦ ꯑꯩꯗꯤ ꯃꯤꯍꯥꯠꯄꯤꯅꯤ ꯑꯩꯍꯥꯛ ꯊꯛꯀꯤ ꯃꯤꯑꯣꯏ ꯑꯃ ꯊꯋꯥꯏ ꯊꯥꯔꯕꯅꯤ ꯏꯆꯟ ꯉꯁꯤ ꯅꯤꯡꯊꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯋꯥꯈꯜ ꯈꯪꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯅꯤꯡꯊꯤꯅ ꯅꯨꯄꯥ ꯁꯥꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯤꯛꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯏꯆꯟ ꯅꯣꯛꯄꯁꯨ ꯇꯧꯗꯦ ꯀꯞꯄꯁꯨ ꯇꯧꯗꯦ ꯅꯤꯡꯊꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯌꯥꯕ ꯃꯈꯩ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯒ ꯊꯥꯕꯤꯈꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯥꯏꯊꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯀꯌꯥꯅꯤ ꯅꯤꯡꯊꯤꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯁꯨ ꯏꯆꯟꯗꯤ ꯀꯝꯄꯅꯤ ꯃꯥꯏꯀꯩ ꯄꯥꯡꯉꯛꯂꯤ ꯅꯨꯡꯁꯤꯅ ꯃꯥꯁꯨ ꯂꯩꯔꯤ ꯂꯥꯛꯈꯣ ꯍꯥꯏꯕꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯇꯌꯥꯜꯒꯁꯨ ꯊꯕꯛ ꯆꯠꯃꯤꯟꯅꯒꯗꯕꯒꯤ ꯉꯥꯏꯅꯔꯤ ꯇꯌꯥꯜꯅ ꯉꯥꯏꯔꯤꯕꯗꯣ ꯑꯣꯐꯤꯁꯇꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯇꯌꯥꯜ ꯐꯝꯂꯝꯒꯅꯤ ꯈꯟꯅ ꯅꯥꯀꯟꯒꯤ ꯁꯤꯠꯇ ꯀꯥꯈꯠꯀꯦ ꯇꯧꯔꯨꯏ ꯇꯌꯥꯜꯅ ꯊꯧꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯅꯣꯡꯗꯥꯏꯅ ꯑꯩꯅ ꯊꯧꯗꯣꯏꯔꯥ ꯍꯥꯏꯁꯦ ꯑꯁ ꯍꯥꯏꯔꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯨꯗ ꯂꯥꯛꯇꯨꯅ ꯀꯥꯈꯠꯂꯛꯏ ꯇꯌꯥꯜꯅ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯄꯥꯏꯕ ꯌꯥꯗꯦ ꯑꯩꯅ ꯊꯧꯕ ꯇꯣꯡꯉꯗꯤ ꯅꯪꯁꯨ ꯅꯠ ꯀꯣꯡꯕ ꯇꯥꯕ ꯑꯗꯨꯝ ꯈꯪꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯗ ꯃꯤꯅ ꯀꯣꯏꯊꯣꯝ ꯊꯣꯝꯖꯤꯜꯂꯛꯏꯗꯣ ꯍꯣꯏ ꯌꯥꯖꯔꯦ ꯊꯧꯖꯔꯒꯦ ꯑꯁ ꯑꯗꯣ ꯌꯨꯝ ꯐꯥꯎꯗ ꯈꯔ ꯌꯧꯔꯨꯔ ꯀꯦꯊꯔꯒꯦꯇ ꯈꯟꯖꯕꯅꯤ ꯌꯥꯗ꯭ꯔꯦ ꯁꯛꯇꯨꯗ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯩꯉꯣ ꯀꯩ ꯀꯥꯟꯅꯕ ꯀꯦꯅꯤꯡꯉꯤꯅꯣ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯅꯇꯨ ꯎꯅꯕ ꯆꯠꯄꯕꯨ ꯃꯤꯠꯀꯤ ꯀꯥꯖꯜ ꯆꯤꯝꯕꯥꯟꯒꯤ ꯂꯤꯞꯁꯇꯤꯛ ꯇꯧꯔ ꯆꯠꯀꯦ ꯍꯥꯏꯔꯣ ꯂꯥꯏꯕꯛꯀꯤ ꯂꯩꯁꯥ ꯀꯥꯏꯗꯅ ꯍꯣꯏ ꯑꯩꯅ ꯎꯕꯗꯅꯦ ꯅꯪꯅ ꯀꯦꯕ ꯁꯛꯇꯝ ꯇꯣꯛꯑ ꯀꯥꯏꯅ ꯏꯁꯩ ꯁꯛꯍꯟꯒꯦ ꯇꯧꯕ ꯇꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯂꯥꯝꯂꯒ ꯀꯥꯎꯒꯦ ꯇꯧꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯂꯒ ꯍꯦ ꯇꯧꯅꯨ ꯑꯗꯨꯝꯕ ꯑꯩꯗꯤ ꯁꯤꯔꯁꯨ ꯌꯥꯏꯀꯣ ꯄꯥꯈꯪꯅꯤ ꯅꯪꯗꯤ ꯅꯇꯨꯒꯤ ꯈꯔ ꯈꯜꯂꯣ ꯍꯥꯠꯇꯣꯛꯇꯅꯀꯣ ꯑꯔꯦꯝꯕꯗ ꯁꯣꯏꯔꯣꯏ ꯅꯪ ꯏꯆꯟꯒ ꯅꯨꯡꯁꯤꯒꯁꯨ ꯀꯝꯄꯅꯤꯗ ꯐꯝꯃꯤꯟꯅꯔꯤ ꯅꯨꯡꯁꯤꯅ ꯏꯆꯟꯗ ꯍꯪꯉꯤ ꯌꯥꯏꯐ ꯍꯥꯏꯗꯣ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯄꯨꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕ ꯉꯝꯒꯗꯕ ꯃꯤ ꯅꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯛꯎꯕ ꯌꯦꯡꯗ꯭ꯔꯁꯨ ꯇꯥꯔꯤꯁꯤꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯗꯧꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ ꯃꯤꯠꯈꯨꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯌꯨꯝꯗꯒ ꯍꯥꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒ ꯆꯪꯉꯗꯤ ꯀꯃꯥꯏ ꯇꯧꯕ ꯏꯆꯟ ꯁꯥꯎꯔꯞꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯃꯥ ꯋꯥꯌꯣꯡ ꯑꯃ ꯆꯥꯔꯣꯏ
masana wakhal taba yabani marup ka nungsibaga punsinaba sukya yarui yaifa bahaidugi matungdane maso aina hainadaba uningdabam oiraktorabani kishum natabasida marup ki nungsinariba marise thadapa pamladi thabak tawdoine ma aina yaifa bahaiba midu maso nangna fazana yadre simadi khangle ai aina yengbadadi adui nupado sakti fazaida yambung nongdairenbadai maana henbagum tawdrane khangde aidi aningwang amta khangzere yambung ne heli hayaningi do hoi hayaningi acha ikayam khangdi masi nupi se nang haibado haibane aidi aina haibagi ngaksu natida nokchari se yenguni nangna nokanmani sidi aniduna noklinge manager do matha sana changlei madu ubada nungsina tama kedorage ibema nahangi yaipa bahaibra adu la hoine ngangna sanaba ma iya yade kamai tawsige talli saita yaragadi aiga moiga amta thinghan birano sauningba phathaba ngamde asoi angam yawkigadra pakhali saure sathina manager do yaifabagi ikai khangdaba maongdo toromlani anam kanduna taklamlani makok si pha phari phana masananjaba manager ni ichanna tama sida thalbiro akhoi ga ina wari sanarage hoi adumai tawroi bema amu hana laktanaba khara haiko ai matha yam sai moi gon sinaraga sum leira badi sono jura ani ai makok tu krok krok khola chatki nushina khido wong lai sano ichanna khangde ngangning bada adom pangang jasani pangka mata se haineringe yaifaba thoyenba amadi henthoi ani dugi nakta yoksilakle fida thai kaishu thoidokpa hen mangang na de ichanna dayafaba kailerage yaifabana kaishu thoidokpa leiteda kainom pigena lakpani nushina yam aruba atangba maman leibo oramdo malida haunara pulap laise yaifaba noksinarei mama yam khraba poni aduini akoi su kuine banthararoige henthoi kadai ka to piro henthoi su ka to yaifaba de pi makhutta lairaba ka to amuk yengi nokphet sa tawi thoyen bana pi khrodana adum nang paisila thamage hairo thabak mayam lei ko kuine banthaba yaroi yaifabana hoi hei pi doini kaino ngaingam kidre sechan lakli baning thoka banu mitse sida nongdairembaga akoi henthoi gane warai potpu gadori kudop susina dori bra kainom tori na chena nangsi honingi yahon sen haibala iba card adu ichan gi mangda lainiba table da thammi ichan su card tu mi china fawa yenglude adum nokmi toraga hairei lagani kaigi laktani iche ga yambungade yamna su chanabane paunu ngai bataba phangi ngasidi hentoina khangre torise aisune kokat mai ngawraba no yambung khoinabu na che khoise nungsibiram gadra nungsibiram moidra luna tobi gadra khangre tawnida ichina su hena khanglangbani yambung de atu phari dudi khara saugal le haibe wani phabadi yamna phaida makhoina khaluba mo onga ichanna tawrakpa mo onga khenarabaduda ahumdu thokre makhoina thokrabada ichansu table da laiba card tubo mitkupta yinglei famlambadai lepkhalei aduga card ado tamna paikhale atai karishu yingluba tawde nongdairembagi ming thariba do khakni mana yingliba mitfam hongdoke haiba sungamde nongdairembagi maming ado amukta okhidribagumna yingli asum yinglambadai masa khangjeda yingliba mitudagi pirang mari khara tap nongdairemba tharibamdugi mathakta tarai madu fawba ichanna gyan tade meeting choithokpa tawde madawdu yingliba nungsido pakhatna phuk hogole ichan kauduna masa khazik nomi adumna tawraklabada ichan so wakhal tarakpagum mamit kublei mit ani duso mayik singni uba ngamlaktre ihawriba pirangduna loina khanjinkibagumna manakta nakna lepliba nungsibo nokningdana noknaba hotnaduna yinglei nungsibo ubada thingatuna leiramba pisingdo maning tamna leimaida chenthakre amuk hanjinna nungsido ichanba kawi ichan
ꯃꯥꯕꯨ ꯀꯧꯔꯤꯕꯗ ꯈꯨꯝꯂꯨꯕ ꯇꯧꯗꯦ ꯅꯨꯡꯁꯤꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯀꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯇꯌꯥꯜꯒꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯔꯕꯁꯨ ꯏꯆꯟꯗꯣ ꯉꯁꯤꯗꯤ ꯆꯦꯟꯊꯔꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯇꯨꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯗ꯭ꯔꯦ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯍꯜꯂꯤ ꯅꯣꯡꯗꯥꯏꯅ ꯅꯨꯡꯁꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯣꯏ ꯅꯨꯡꯁꯤꯒꯤ ꯃꯍꯨꯠꯇ ꯏꯆꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕꯤ ꯑꯣꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯂꯕꯁꯨ ꯈꯥꯝꯖꯤꯟꯕ ꯊꯤꯡꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯔꯝꯁꯨ ꯈꯪꯗ ꯇꯥꯔꯤꯕ ꯄꯤꯔꯥꯡꯗꯣ ꯁꯦꯟꯅꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯁꯦꯡꯅ ꯀꯞꯄꯗ ꯇꯥꯔꯦ ꯇꯌꯥꯜꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯁꯨ ꯏꯆꯟꯅ ꯄꯥꯏꯔꯤꯕ ꯀꯥꯔꯠꯇꯨ ꯎꯔꯕꯗ ꯑꯅꯤꯗꯨ ꯃꯤꯀꯨꯞ ꯐꯥꯗ ꯌꯦꯡꯅꯈꯤꯕ ꯇꯌꯥꯜꯅ ꯅꯪꯅ ꯀꯞꯄꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯏꯆꯟ ꯀꯞꯅ ꯀꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯏꯆꯟꯁꯨ ꯇꯥꯃꯣ ꯇꯌꯥꯜ ꯑꯩ ꯏꯁꯥꯅ ꯀꯞꯄꯤꯕ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯈꯪꯖꯗꯦ ꯀꯞꯂꯤꯕꯁꯤꯁꯨ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯑꯩ ꯈꯪꯗꯦ ꯃꯔꯝ ꯈꯪꯗ꯭ꯔꯅ ꯇꯥꯔꯛꯂꯤꯕ ꯄꯤꯁꯦ ꯑꯩ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯂꯨꯅꯤꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯦ ꯍꯔꯥꯎꯕꯒꯤꯔ ꯑꯋꯥꯕꯒꯤꯔ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯖꯗꯦ ꯁꯤ ꯍꯥꯏꯔꯒ ꯄꯤꯔꯥꯡꯗꯣ ꯂꯦꯞꯈꯤꯅꯕ ꯇꯩꯊꯣꯛꯄꯁꯨ ꯂꯦꯞꯆꯗꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄꯤꯔꯥꯡ ꯑꯗꯣ ꯂꯥꯝꯗꯨꯅ ꯇꯩꯊꯣꯛꯀꯦ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯏꯆꯟꯅ ꯃꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯈꯤꯕꯅ ꯍꯥꯜꯂꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯦ ꯃꯅꯤꯡ ꯇꯝꯅ ꯊꯥꯖꯁꯅꯨ ꯃꯁꯤꯅ ꯂꯦꯞꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯧꯅ ꯍꯥꯞꯀꯠꯆꯕ ꯑꯣꯏꯖꯒꯦ ꯅꯈꯣꯏ ꯑꯃꯠꯇꯅ ꯑꯩꯕꯨ ꯀꯞꯂꯤꯕꯁꯦ ꯊꯤꯡꯕꯤꯒꯅꯨ ꯏꯅꯤꯡ ꯇꯝꯅ ꯀꯞꯆꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯟꯊꯔꯝꯗ ꯀꯥꯁꯤꯗꯒꯤ ꯆꯦꯟꯆꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯒ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯣꯏꯖꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝꯒꯨꯝ ꯂꯦꯞꯍꯧꯏ ꯇꯌꯥꯜꯅ ꯀꯅꯥꯅ ꯄꯤꯔꯝꯃꯤꯕ ꯀꯥꯔꯠꯅꯣ ꯃꯥꯅ ꯄꯥꯏꯔꯤꯗꯣ ꯅꯨꯡꯁꯤꯅ ꯌꯥꯏꯐꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯑꯒ ꯄꯤꯔꯝꯕꯅꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯦ ꯀꯥꯔꯠꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯀꯥꯔꯠ ꯑꯍꯨꯝꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤ ꯅꯤꯡꯕ ꯀꯥꯏꯅ ꯀꯥꯔꯠꯇꯨ ꯇꯦꯕꯜꯗ ꯐꯣꯞ ꯊꯥꯗꯩ ꯑꯗꯨꯒ ꯅꯣꯡꯗꯥꯏꯅ ꯈꯖꯤꯛꯇꯗ ꯁꯣꯏꯈꯤꯗ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯂꯥꯛꯆꯔꯒ ꯇꯌꯥꯜꯅ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯒꯦ ꯅꯪ ꯃꯔꯨꯞꯀꯤ ꯋꯥꯗꯨ ꯇꯥꯔꯝꯗ ꯆꯦꯟꯊꯣꯛꯈꯤ ꯇꯌꯥꯜꯕꯨ ꯍꯨꯟꯗꯣꯛꯂꯝ ꯒꯥꯔꯤꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯄꯥꯏꯈꯤ ꯊꯧꯔꯛꯏ ꯑꯇꯤꯌꯥꯗꯨꯁꯨ ꯃꯁꯤꯡ ꯃꯨꯕ ꯂꯤꯟꯖꯥꯎ ꯑꯃꯅ ꯃꯕꯨꯛ ꯊꯟꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯅꯣꯡꯕꯨ ꯃꯪꯂꯕꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯍꯧꯁꯥꯅꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯆꯜꯗ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯣꯜ ꯇꯧꯔꯕꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯀꯣꯜ ꯄꯥꯏꯃꯜꯂꯛꯇ꯭ꯔꯕꯗ ꯕ꯭ꯔꯦꯛ ꯈꯛ ꯅꯤꯠꯂꯤ ꯁ꯭ꯇꯤꯌꯥꯔꯤꯡ ꯋꯤꯜꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯆꯥꯛꯅ ꯃꯊꯕꯥꯛ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯈꯣꯟꯐꯝꯗ ꯃꯆꯤꯟ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯂꯥꯎꯔꯛꯏ ꯑꯇꯤꯌꯥꯗ ꯃꯪꯈꯠꯇꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯁꯨ ꯈꯥꯛ ꯂꯥꯎꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯇꯝꯅ ꯃꯅꯤꯡ ꯇꯝꯅ ꯇꯥꯔꯛꯂꯤ ꯇꯥꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯕꯨ ꯌꯦꯡ ꯇꯨꯃꯤꯟꯅ ꯀꯨꯝꯊꯔꯨꯕꯁꯨ ꯇꯧꯗ ꯐꯝꯂꯒ ꯂꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯁꯣꯝꯗ ꯇꯌꯥꯜꯁꯨ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯅ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞꯇ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯥꯔꯤꯕ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯕꯨ ꯌꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯁꯤꯁꯨ ꯏꯆꯟꯗ ꯄꯥꯈꯠꯇꯨꯅ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯏꯆꯟꯁꯨ ꯅꯣꯡꯅ ꯃꯇꯦꯛ ꯈꯔ ꯆꯣꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯣꯝꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤ ꯐꯨꯗꯦꯛ ꯐꯨꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯕꯨ ꯃꯤꯠ ꯆꯣꯏꯊꯣꯛꯂꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯤ ꯃꯤꯠꯈꯨꯒ ꯅꯨꯡꯁꯤꯒꯁꯨ ꯏꯆꯟꯒꯤ ꯁꯨꯃꯥꯡꯗ ꯊꯨꯡꯂꯔꯦ ꯃꯤꯠꯈꯨꯗꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯈꯨꯝꯂꯞ ꯇꯧꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯈꯨꯠꯄꯥꯏ ꯕꯦꯛꯇꯨꯅ ꯈꯜꯂꯒ ꯆꯦꯟꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯗ ꯅꯣꯡꯂꯤꯛ ꯍꯥꯏꯖꯤꯟꯕ ꯇꯩꯊꯣꯛꯂꯝꯕ ꯏꯆꯟꯒꯤ ꯑꯄꯣꯛꯄꯤ ꯑꯍꯤꯡꯕꯤꯅ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯡꯂꯛꯁꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯣꯏꯅ ꯆꯣꯠꯂꯦ ꯇꯧꯔꯤꯗꯣ ꯅꯨꯡꯁꯤꯅ ꯌꯥꯅꯤ ꯌꯥꯝ ꯆꯣꯠꯇꯤꯌꯦ ꯑꯗꯣ ꯏꯃꯥ ꯏꯆꯟꯗꯤ ꯂꯩꯈꯤꯕꯅꯤ ꯑꯉꯥꯎꯕꯤꯗꯨꯁꯨꯅꯦ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈꯩ ꯌꯧꯔꯛꯏ ꯉꯥꯏꯍꯥꯛꯇꯁꯨ ꯅꯣꯡ ꯊꯨꯞꯂꯒ ꯌꯧꯔꯛꯎꯗꯅ ꯃꯗꯨꯁꯨ ꯅꯠꯇꯦ ꯃꯤꯠꯈꯨꯅ ꯇꯥꯃꯣꯆꯧꯒ ꯏꯇꯩꯃꯒꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯜꯂꯛꯇꯧꯕ ꯆꯪꯉꯃꯣ ꯅꯐꯤ ꯅꯔꯣꯜ ꯆꯣꯠꯂꯤꯕꯗꯣ ꯀꯪꯍꯜꯂꯣ ꯏꯪꯕꯅꯦ ꯂꯣꯏꯔꯅꯤꯅꯦ ꯅꯥꯗꯅ ꯇꯣꯛꯂꯔꯅꯤ ꯀꯨꯏꯅ ꯄꯟꯊꯔꯝꯗꯦ ꯑꯅꯤꯗꯣ ꯏꯆꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯤꯠꯈꯨꯅ ꯏꯆꯟꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯀꯛ ꯊꯤꯜꯂꯤ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯣ
Ichen mamai amuktang natholaga noklaga chango ani do changsilagle mikhuna chair ani ma chingsilaga phammi nushidi ichen gi nakta adum chongsinkre ichen na cha lolake cha asaba amamam thakse mikhuna hera thakninge lolakano nang kappe hai chumbro kappe ke dorage aina di nang kappe tabda sorga chning chamang samnade nang laksida chele isu udro ngaurakanu ko mamang chehi da kapkibani hauzik phau kappadi shirani kappabu kyam kine kaptorige nga kappadi loire mikhu magi hauna sa ngau nushit haurakle adu khangdi ko nangna kappa themu laini kaptabusu ayaroi dawni aidi nushina oina tap okre sono jubrona amu kapta yaroi haido chatho ada kaida nom leir sosalo noi cha thakse yadramina lolaroi ai subit yam leite mikhuna he nang nabo sam luri sa kaigino kappagi maram sat hairo natragana nasamdu phojaraksani ichen noklaga khummi phojaro se ai su tomboi olage khalami ba tan chare amta lu ko piramgira mikhudu ma phatta sagalei nang na tomboi oladi aina homo on bataba nang lian na thabi do man roina ani dugi marai da nungsi yausilakte mikhu usu chairode chenbo yinglaga sumno ina hangi yambong ge henthoi hai do ka khangnabro ichen su nushida mai onsili aduga khummi khangnabadi mande moigi wari da yambong na hana pamjaramani haibra kaino aisu wakhal tade hauzakna chi henthoi na amu onsilakpa male nupi ani dugi wari do yam kupthana tari mikhudo ai khangde kari wari no ai basu wakhal tahalu hai basu torakte nushina luhong bado yambong na di yaram dong manbra nangna sum khanmada yaram ganida mana pamjaram banu pibo kai pamui dage toksida siwari se marak thatpa yare khangladuna nupi ani gi marak da yawriba mikhuda khangningna kanai luhong banu kanana kana pamino ai bom da wakhal tahaludana wari do ingawam ngawriba idi nupi ani duna chapmana ba khonjelda ngawjokna apang nangde aduga ani du punna nokmine nupi ani duna mabu laknare khangbada mikhuda phu hogolaga chatki ani du su nokmi tawri adum tayaldi nong lepkhraba matung auto tong la halai man halakpada nong dairembada mangol da phamlamba ure pakhatlambado khara handokse aduga saurapna lauthari hey minai manba aina nang thibada imphal manungsida nala phau kodore aduga mana nungai leithomi nongdai thawai sa sa da khumdorei halakta ngairi aiso ngai ni nangdi ai amu hundo mai matha su sa da ba natra tina mamaru phaido maduni ai sira su sija kro kai ni hundo omdong midani nangdi tina ba yaba maru natte ba minai aina nang thamami do Pakistan da di natte dana aduda yum yong na balak bai tradi sija kro nangso ke ka noi no hingbuge chatho aswaida thuwai ni nungai tabne ngurung kan taning de ko ish nang noina chumba sabe mo ong ni ne sia ai samai manak yam laining be mo ong da suklei le biroina la okai kor kan phe la ro sangkre nong dare badi hamu adum phamauri nong chu kibagi tumba yam na nungai ba itan tan thaba matam duni sum phamlam bade sofa du da uithakre dayal na thorak pada yam thazada na nong dare bada nungai na tumlam bu ure makhut ani duna khu du da nammi aduga nungshi ni yingi magi marupu angang macha dauna ningai aduk chawriba akoina nangi harauba nungai ba pina bhona baso ngamdre angauba ningai chawba nangi harauba nungai bati atei kanana su pigedaba natte nak na sana pigedabani tumli bado yeludre asomna nungai na tumkidaba kuirabani aduna mapham chadrabaso nungai na tumli kanana sumana tumli bado kaheningde aduna kusumna machana tumli bado sangli taibangdadi leiriba nungsiba singi manungda mamana machabu nungsiba mo kanba nungsiba leite machagi damak tabum tara awa taibangna khang mangam loidaba awa chaina khangnaribani naupuriba angang amana taibang khongdaram daida mama oibina khangliba chaina dudagi hina kanba chaina malemda leiramoi hainaribani wakhal oihawtraduna inaubada mama bu kauraduna thorai mama kai lege hai tamna ngango asia ngang se karamno
inabusu machinda satmen simjai aduga yam pikpa khonjelda ken sang thong sai no chagem po mo hayo o hairoge adumama haima kaidorage yamung se masa ngamdabro ngammida wabagi oiramgani o ahal laman gi maongda mangak nonglaga imungda sanathoi nakta laktuna mapalda ngangkiba khonphamduda hei thoi chagem po mo hairakpani huran mamalida yamungsa kai wangangno kanna nganglakpada inaubana sanathoi machin mensimnabagi honari aduga sanathoi ni inaubagi makhutto lauthoknabu honai kainu yamungsa halage hairo hei wa kana nganganomi ani do dumai muknaringe tayal jangai ani du phat phat handoknei sanathoi di tung onthokla marai chi inaubasu tayal su wangang pham khangdana leini tamo tayal mama yamung tumi haiba ada mana wa kanna ngangba aina tapna ngangna sum khamlamba oh aduira mana changaklibada kaidobana kawri tayal chumdring thorakle chaksang khazigi hendorakpaga amang ningsinglei oh wallet lobane ina changbado kaido wegeda hanlaga lai inaubasu sanathoi da mo onsillaga saudana bhai saunu ko aina de rom asngak to tawgi khalambani adugadi yam yele akhoi tamo tayalse nang chak thongoro ai su tabak torokki ko ado hairaga machinu sanathoi khazai da naksali sanathoi ni inaubo khangin inthorei chathoada matang chadani irang tongningsai inauba tayal changakpado urei aduga khangboi kaibo upragu patusili sanathoi su tayal amu hanjilakpada lotpham thibada kochin cheli aduga chair makhongda pakthara phamkre inaubusu toribada hagot pataude adum upsela leiri tayal su topphom khangda wale to lawraga prabab thoki inaubudu tayal thokrabada marai bokto laimaida pop suzali kani laibok no sikibana phare sanathoi su mangak hana thingatla yengi tayal udrabada thoraklaga phisine humai hummi nupa nang thuna thokro sal chaksangda irang yam tawning baine aina na kaidog yanguna siboyegi iralo mi loina tawnai hai nupi ne na romance tawbo soiti ka da khakta tawgani haiba leibro laimaida famlagani mana kakmang tawribado